ꯑꯩꯅꯦ ꯃꯤꯅꯤꯠ 5 ꯐꯥꯎ ꯂꯥꯛꯀꯦꯕꯀꯣ ꯑꯗꯨ ꯒꯥꯔꯤ ꯁꯨꯔꯨꯕ ꯑꯁ ꯌꯥꯔꯣꯏꯗ ꯀꯔꯤꯅꯨꯡꯒꯤ ꯁꯦꯟꯗꯧ ꯂꯥꯛꯇꯧꯅ ꯌꯧꯋꯦ ꯑꯩ ꯃꯃꯥꯏꯁꯤꯗꯤ ꯌꯨꯃꯥꯏꯅꯤꯅꯦ ꯃꯁꯤ ꯐꯌꯦꯡ ꯁꯦꯛꯃꯥꯏ ꯑꯟꯗ꯭ꯔꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯕ ꯀꯅꯥꯅꯣ ꯃꯥꯗꯤ ꯅꯣꯏ ꯑꯪꯀꯜꯂꯣ ꯅꯠꯇꯦꯍꯦ ꯃꯤ ꯄꯥꯈꯪꯅꯦ ꯅꯪ ꯀꯦꯁꯀ ꯌꯥꯎꯔꯤꯕꯣ ꯑꯩꯒꯤ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯇꯧꯅꯤ ATM ꯁꯤꯡꯁꯤꯁꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯥꯔ ꯑꯣꯏꯕꯩꯔꯥ ꯀꯩꯅꯣ ꯁꯥꯠꯇ ꯌꯥꯎꯍꯧꯗꯕ ꯁꯥ ꯁꯣꯏꯗꯤ ꯈꯔ ꯁꯣꯏꯍꯟꯕꯤꯔꯛꯀꯅꯨꯀꯣ ꯑꯁ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯖꯗꯗꯤ ꯇꯣꯛꯀꯦ ꯇꯣꯛꯑꯣꯗꯅ ꯌꯥꯎꯔꯅ ꯊꯥꯖꯗꯗꯤ ꯌꯥꯎꯔꯅ ꯁꯣꯔꯤ ꯁꯥꯔ ꯍꯜꯂꯣ ꯗꯥꯃꯤꯅꯤꯅꯦ ꯑꯩꯗꯣ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦꯕ ꯅꯪ ꯑꯝꯇ ꯂꯥꯛꯑꯣ ꯑꯣ ꯁꯣꯔꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯃꯤꯇꯤꯡ ꯑꯃꯒꯤ ꯀꯣꯜꯀꯇꯥ ꯆꯠꯅꯕ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯤ ꯏꯕꯦꯝꯃ ꯅꯪꯅ ꯀꯣꯛꯇꯣ ꯐꯖꯅ ꯆꯥꯏ ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅꯅꯦ ꯅꯪ ꯑꯌꯨꯛꯇꯒꯤꯅꯦ ꯐꯅꯕ ꯅꯪꯒꯤꯗꯃꯛꯇ ꯍꯣꯠꯅꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯔꯦꯝꯕ ꯂꯣꯏ ꯇꯥꯏꯌꯦꯕ ꯅꯀꯣꯛꯁꯨ ꯆꯪꯗꯦꯕ ꯅꯪ ꯍꯥ ꯒꯥꯔꯤ ꯍꯥꯏꯕ ꯀꯨꯏꯔꯣꯏ ꯐꯠ ꯆꯠꯂꯣ ꯐꯠ ꯂꯥꯛꯀꯦ ꯌꯥꯝꯕ ꯕꯨꯡꯉꯣ ꯅꯪ ꯅꯍꯥꯟ ꯑꯃꯨꯛꯁꯨꯅꯦ ꯀꯨꯏꯔꯣꯏ ꯀꯨꯏꯔꯣꯏꯔꯒ ꯅꯣꯡꯌꯥꯏ ꯃꯇꯨꯡꯗ ꯅꯪ ꯍꯜꯂꯛꯏꯕ ꯅꯇꯩꯃꯗꯤ ꯋꯥ ꯊꯣꯛꯑꯕꯅꯤ ꯒꯥꯔꯤꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡꯗ ꯂꯧꯔꯤꯕ ꯒꯥꯔꯤꯅꯤ ꯅꯝꯕꯔ ꯍꯥꯞꯄꯧꯕꯗ ꯉꯥꯏꯔꯤꯅꯦ ꯁꯤ ꯍꯧꯖꯤꯛ ꯀꯨꯏꯔꯣꯏ ꯐꯠ ꯆꯠꯂꯣ ꯐꯠ ꯂꯥꯛꯀꯦꯕ ꯑꯁ ꯅꯪ ꯊꯨꯅꯗꯤ ꯍꯜꯂꯣꯀꯣ ꯅꯪ ꯑꯁꯤ ꯅꯪ ꯀꯩꯅꯣ ꯇꯧꯗ ꯌꯥꯗꯕꯅꯤꯀꯣ ꯁꯤ ꯌꯥꯝꯅ ꯑꯩꯗꯤ ꯄꯤꯅꯤꯡꯗ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯇꯧꯕ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯒꯤꯀꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩ ꯄꯤꯔꯕꯅꯤ ꯑꯩ ꯐꯠ ꯂꯥꯎ ꯂꯥꯛꯀꯦ ꯑꯩ ꯂꯩꯃꯤꯟꯅꯕ ꯑꯩ ꯅꯨꯡꯉꯥꯏꯇꯅ ꯄꯤꯗꯤ ꯑꯩ ꯉꯥꯏꯈꯣ ꯂꯩꯔꯝꯃꯨꯀꯣ ꯗꯥꯃꯤꯅꯤꯅꯦ ꯌꯥꯝ ꯈꯜꯂꯛꯀꯅꯨꯀꯣ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕ ꯐꯔꯦꯅꯦ ꯐꯔꯦꯅꯦ ꯑꯗꯣ ꯅꯪ ꯁꯦꯟꯁꯤ ꯁꯨꯔꯕꯣ ꯁꯨꯔꯝꯕꯅꯤꯌꯦ ꯃꯔꯨꯞ ꯃꯐꯝꯗꯒꯤ ꯊꯤꯔ ꯄꯨꯔꯛꯄꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯀꯩꯅꯣ ꯅꯪꯗꯤ ꯀꯔꯤꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯅꯪꯒꯤꯗꯤ ꯑꯩ ꯂꯣꯏ ꯇꯧꯔꯛꯇ꯭ꯔꯣꯁꯤꯗꯤ ꯅꯪꯒꯤ ꯍꯥꯏꯕꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯕꯦꯂꯦꯟꯁ ꯆꯦꯛ ꯇꯧꯕ ꯁꯦꯟ ꯆꯪꯉꯛꯄ꯭ꯔꯥ ꯌꯦꯡꯕ ꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯀꯩꯅꯣ ꯅꯪꯒꯤꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯤꯅꯦꯀꯣ ꯁꯦꯟ ꯄꯥꯏꯗ꯭ꯔꯣꯕꯅꯤ ꯅꯪ ꯑꯁꯣ ꯅꯃ ꯁꯦꯜꯒꯤ ꯋꯥꯗꯤ ꯖꯣꯝ ꯖꯣꯝꯅꯤ ꯐꯪꯗꯣꯏꯁꯦ ꯇꯥꯃꯣ ꯑꯉꯥꯡ ꯊꯝꯃꯝꯃꯕꯣ ꯊꯝꯃꯝꯃꯦ ꯃꯥꯅ ꯀꯅꯥ ꯑꯩꯈꯣꯏ ꯁꯔꯅꯦ ꯑꯩꯅ ꯊꯕꯛ ꯑꯃ ꯖꯣꯏꯟ ꯇꯧꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯔꯝꯕꯅꯦ ꯊꯕꯛꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯊꯕꯛꯅꯣ ꯗꯦꯜꯂꯤꯗ ꯕꯦꯁ ꯇꯧꯕ ꯀꯝꯄꯅꯤ ꯑꯃꯗ ꯁꯦꯜ ꯏꯟꯚꯦꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ 6 months ꯍꯦꯛ ꯐꯥꯕꯒꯅꯦ ꯑꯩꯈꯣꯏꯅ ꯊꯥꯗꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯗꯕꯜꯗ ꯑꯗꯨꯝ ꯐꯪꯗꯣꯏꯅꯤ ꯊꯣꯏꯕꯤ ꯁꯦꯜ ꯂꯩꯇꯅ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯉꯝꯅꯕ ꯑꯗꯨꯝ ꯊꯤꯌꯣ ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯀꯌꯥꯝ ꯀꯨꯏ ꯂꯩꯒꯤꯁꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗꯒꯤ ꯀꯔꯝꯕ ꯑꯍꯦꯟꯕꯅꯣꯕ ꯅꯪꯅ ꯑꯃꯨꯛ ꯄꯥꯝꯃꯤꯁꯤꯕꯨ ꯊꯣꯏꯕꯤ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯐꯥꯎꯅꯔꯁꯦ ꯑꯩꯒꯤ ꯋꯥꯗꯤ ꯌꯥꯍꯧꯕꯗꯤ ꯂꯩꯀꯣ ꯁꯨꯝꯕ ꯀꯥꯟꯅꯕꯁꯤ ꯄꯥꯛ ꯄꯥꯛ ꯂꯥꯛꯇꯕꯅꯤ ꯑꯩ ꯆꯠꯂꯒ ꯊꯣꯏꯕꯤ ꯁꯔ ꯑꯩꯈꯣꯏꯒꯤꯗꯤ ꯖꯣꯏꯟ ꯇꯧꯔꯦꯅ ꯑꯗꯨꯝ ꯈꯟꯕꯤꯔꯣ ꯌꯥꯔꯕꯅꯦ ꯊꯣꯏꯕꯤ ꯅꯪ ꯇꯧꯔꯤꯁꯦ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯁꯦꯟ ꯗꯨꯝ ꯊꯤꯌꯨ ꯌꯥꯍꯧꯅꯕ ꯇꯧꯁꯤ ꯑꯩꯅ ꯍꯣꯠꯅꯔꯤꯕꯁꯦ ꯑꯩ ꯈꯛꯇꯪꯒꯤ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤꯅꯦ ꯏꯃꯨꯡꯁꯤꯒꯤ ꯀꯩꯅꯣ ꯍꯧꯖꯤꯛꯐꯥꯎ ꯁꯦꯜ ꯊꯤꯕ ꯐꯪꯗ꯭ꯔꯗꯤ ꯐꯖꯗꯧꯔꯤꯅꯦ ꯍꯥ ꯈꯪꯗꯦ ꯃꯗꯨꯏ ꯅꯨꯄꯥꯗꯣ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯑꯩ ꯑꯗꯨꯅꯤ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯅꯨꯄꯥꯗꯣ ꯈꯜꯂꯒ ꯄꯥꯜꯂꯣꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯒꯨꯝꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗ ꯄꯥꯟꯒꯦꯗꯤ ꯂꯩꯇꯗꯅ ꯀꯥꯟꯗꯤ ꯊꯣꯏ ꯅꯣꯏꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯑꯩ ꯃꯤ ꯈꯪꯅꯕ ꯂꯩꯌꯦꯕ ꯍꯌꯦꯡ ꯁꯦꯜ ꯖꯣꯝ ꯖꯣꯝ ꯂꯥꯛꯀꯥꯟꯗ ꯏꯝꯐꯥꯜ ꯁ꯭ꯋꯥꯏꯗꯔ ꯀꯩꯅꯣ ꯀꯣꯛ ꯂꯩꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯗꯨꯗ ꯅꯪ ꯅꯨꯄꯥꯗꯨꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯌꯥꯗ ꯌꯥꯄꯣꯠꯇꯦꯗ ꯆꯥꯎꯈꯠꯅꯅꯕ ꯍꯥꯏꯕꯗꯕꯨ ꯌꯥꯗ꯭ꯔꯗꯤ ꯃꯥꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯂꯩꯅ ꯇꯥꯔꯦꯗꯅ ꯑꯗꯨꯅꯦꯗꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯗꯨꯕꯨ ꯑꯩ ꯀꯗꯥꯏꯗꯒꯤ ꯊꯤꯌꯣ ꯍꯥꯏꯕꯅꯣ ꯋꯥꯈꯟꯗꯣ ꯏꯁꯥꯒ ꯆꯥꯟꯅꯕ ꯈꯔ ꯈꯟꯁꯤ ꯀꯩꯗꯧꯒꯦ ꯊꯣꯏꯕꯤ ꯏꯁꯥꯒ ꯆꯥꯟꯅꯕ ꯋꯥꯈꯜꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤꯅꯦ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯁꯤꯅꯦ ꯈꯨꯅꯨꯡ ꯆꯨꯔꯒ ꯁꯤꯗ ꯁꯨꯝ ꯂꯩꯌꯣ ꯍꯥꯏꯔꯕ ꯑꯩ ꯁꯥꯎꯅꯤꯡꯗꯅꯅꯦ ꯀꯣꯛ ꯁꯤꯗꯣꯛꯆꯈꯤꯅꯤꯀꯣ ꯁꯤꯕꯗ ꯍꯥꯏ ꯀꯔꯤ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩ ꯀꯗꯥꯏꯗꯒꯤ ꯊꯤꯌꯣ ꯍꯥꯏꯕꯅꯣꯕ
ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯈ꯭ꯔꯁꯦꯕ ꯊꯣꯏꯕꯤ ꯃꯇꯝ ꯈꯔꯅꯦ ꯏꯝꯐꯥꯜꯗ ꯔꯦꯟꯗ ꯂꯩꯔꯣꯁꯦꯕ ꯑꯗꯨꯒꯅꯦ ꯁꯦꯟꯖꯥꯎꯗꯣ ꯐꯪꯉꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯒꯅꯦ ꯌꯨꯝ ꯀꯣꯛ ꯁꯥꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯤꯕꯨ ꯄꯪꯊꯥ ꯊꯥꯖꯒꯅꯤ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯃꯣꯅ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯩꯅꯦ ꯁꯤꯅꯤꯡꯉꯦꯗ ꯑꯣꯏꯕ ꯑꯩ ꯁꯤꯔꯒꯅꯦ ꯂꯣꯏ ꯄꯦꯜꯍꯧꯔꯣꯀꯣ ꯊꯣꯏꯕꯤ ꯆꯥꯛꯁꯤ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯩ ꯆꯥꯏꯟꯗꯦ ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯅꯪꯅ ꯆꯔꯥꯎꯔꯤꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯐꯥꯎꯕꯅꯦ ꯊꯣꯏꯕꯤ ꯏꯪꯈꯣꯜꯒꯤ ꯆꯦꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯂꯥꯛꯑꯣ ꯑꯉꯥꯡ ꯃꯅꯥꯛꯇꯁꯨ ꯉꯥꯛꯇꯪ ꯆꯠꯂꯨꯁꯤ ꯇꯥꯃꯣ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇꯣ ꯇꯥꯃꯣ ꯆꯠꯊꯣꯛꯄꯤꯔꯨꯔꯣ ꯑꯩꯅꯦ ꯁꯔꯒꯤ ꯃꯅꯥꯛꯇ ꯆꯦꯁꯦ ꯊꯤꯜꯂꯨꯔꯒꯦ ꯑꯣꯀꯦ ꯃꯌꯨꯝ ꯑꯅꯤ ꯈꯛꯇꯒ ꯂꯩꯕꯤꯌꯣꯕ ꯑꯩꯅꯦ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯦꯕ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯣꯁꯤ ꯂꯥꯛꯑꯣ ꯐꯔꯦꯅꯦ ꯁꯦꯜꯗꯨꯕꯨꯗꯤ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯅꯤ ꯑꯣ ꯅꯪ ꯅꯨꯄꯥꯗꯨꯅ ꯅꯪꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯒꯗꯣꯏꯕ ꯅꯁꯛꯅꯁꯨ ꯋꯥꯠꯄꯁꯨ ꯅꯠꯇꯦ ꯑꯁ ꯏꯆꯥ ꯂꯩꯔꯕ ꯑꯩꯈꯣꯏ ꯁꯤꯕꯨ ꯑꯗꯨ ꯂꯧꯒꯦ ꯍꯥꯏꯕ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯑꯃꯅꯤꯗ ꯑꯁ ꯁꯥꯔꯁꯤꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯉꯥꯡꯉꯤꯀꯣ ꯌꯨꯝꯒꯤ ꯑꯃꯗꯨꯅ ꯐꯨꯖꯅꯤꯀோ ꯌꯥꯝ ꯑꯣꯜ ꯆꯪꯉꯦꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯕ ꯀꯨꯏꯔꯦ ꯏꯁ ꯑꯩꯈꯣꯏꯅ ꯄꯥꯝꯃꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯦꯜ ꯄꯥꯏꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯂꯦꯝꯒꯗꯕꯤ ꯊꯣꯏꯕꯤ ꯍꯣꯏꯒꯨꯝꯕꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯦꯟꯖꯜꯂꯛꯏꯀꯣ ꯂꯩꯅꯥꯁꯦ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯁꯦ ꯑꯁ꯭ꯋꯥꯏꯗꯅꯦ ꯑꯌꯤꯡꯕ ꯃꯃꯝ ꯊꯛꯑꯒꯅꯦ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯍꯥꯏꯒ 시라, 너네 원래 써니 하지? 좀 줬어. 가서. 난 윤미호를 강은이나. 나오. 이놈아, 색, 나저 코치 다 높이고 봐. 정어. 정어. 마통나 대왕 없다 봐. ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯍꯩ ꯇꯝꯕꯁꯤꯕꯨ ꯁꯤ ꯊꯣꯛꯅꯕꯔꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯒꯦꯕ ꯇꯥꯆꯧꯍꯣꯏꯗ ꯂꯩꯁꯥꯕꯤ ꯅꯪꯅꯅꯦ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯄꯥꯒꯨꯝꯕ ꯍꯟꯅꯨꯕꯗꯨꯗ ꯅꯪ ꯇꯧꯁꯤ ꯀꯩꯅꯣꯕ ꯍꯥ 다 밀리니어ꯔꯕ ꯀꯅꯥꯏ ꯃꯤꯂꯤꯅꯤꯌꯔ ꯌꯨꯝ ꯍꯤꯡꯒꯣꯜ ꯂꯩꯇꯗꯅ ꯃꯤꯒꯤ ꯀꯥ ꯕꯔꯥꯗ ꯂꯩꯕꯗꯨꯕꯨ ꯀꯅꯥ ꯃꯤꯂꯤꯅꯤꯌꯔꯅꯦ ꯍꯥꯏꯒꯦ ꯀꯩꯅꯣ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤꯕꯣ ꯃꯤꯒꯤ ꯒꯥꯔꯤ ꯈꯔ ꯋꯥꯏ ꯃꯤꯒꯤ ꯗ꯭ꯔꯦꯁ ꯈꯔ ꯋꯥꯏ 미기 셀 마야 말 럭셀 우리네 싱다바기 와와라 너도 나 컨대입니다 아이 로이래잖아 누시면서 나한테 누시면서 그러기 누시바 너는 네 조인도 실타도 할거 아이 비그레 능 왜 니게 듣고 난 니가 비래 까야 비기 좀 봐. ꯂꯥꯛ ꯑꯃ ꯀꯔꯤꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝ ꯄꯪꯉꯤꯁꯤꯕꯣ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯃꯕ ꯊꯕꯛꯅꯦꯃꯦ ꯁꯤꯕꯣ ꯊꯧꯔꯨꯕ ꯌꯥꯕ ꯃꯐꯝꯗꯨ ꯅꯠꯇꯕ ꯀꯅꯥ ꯈꯪꯅꯤ ꯑꯩꯁꯨ ꯊꯥꯖꯕ ꯄꯤꯔꯨꯏꯅꯦ ꯉꯔꯥꯡꯗ ꯃꯔꯨꯞ ꯐꯪꯕꯒꯤ ꯁꯦꯜꯗꯣ ꯐꯣꯇꯣ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ ꯔꯤꯜꯁ ꯅꯝꯕ ꯅꯨꯡꯉꯥꯏꯇꯦꯅ 아이폰 ꯑꯃꯇꯪ ꯂꯩꯖꯒꯦꯅ ꯈꯟꯖꯕꯅꯦꯕ ꯑꯗꯨꯐꯥꯎ ꯂꯩꯗꯒꯩ ꯄꯤꯈ꯭ꯔꯤꯅꯦꯕ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯑꯩ ꯊꯤꯔꯨꯅꯦꯕ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯃꯥ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ
Ngayko, Lesna. Si, namawahay kasi. Lesna, nang tatatag ko si, nang natanda sa kinobo ko. Henupi, singa ke, fazana warap. Natadine, ay homne bida tawradine, nang swasini. Lesna, si, numisutari, hayong na sa lobo ko. Inama, ay ang pindi. Mana pa kang gasada na. iPhone ko sanda na. Sanagi liktuso. Aro po orang ka niya ba? Dari ka sin na natawag na. Ay po. Ungaw-ngawali niya ba mana? Ado, ma, napiti de. Angang Lairembi, ina mo ay tasing na kang labraba. May nupido ni. Ay nating na mapamda, mawado patilu hay doy se. Karimta kang da bazala kang dia ganida. Ado ina ma, masabu kya ni hage. Masabu di, ang makata ni. Ado ina ma, mayung kang adi hayim sa luce ba? Ay tawge ba mado? Ay yaw ba di paragtani eh. Ay na sa ay sidagi, kari aruba tabang no ba no yan ay ise. Ay tabag to, sa tabi yaroy ba? Ay na tabag sa tradine, select ka eba. Nangi private school da, angang kara senaba do na, ay gila mo mangis dagi, kari aruba no ba? Nay ka nang kawira ka no? Tasaw su kawira ka no? Ina masu kawira ka no? Ay na pang na ba mati gani? Mating na mo pamda, nungay ni ba ma? Ay kangan ge ba? Sir, ay yung dahalagyan na. Hanggang ngasi na, kweda layse. Kay daw ni, nang ginupado su. Yung minggol pange, nang niloy pura lai. Baradar ka nom layjan. Angang to. Asiyari he, angang iwabu. Hayang iba ni angang soy lair ka ni. Nang nungai ta ka ne. Hayang la hangchil la ka nom ko ay lauruzi. Adu ka ne. Sida nungai lay tol lair ka no. Sir, Kamta kallo no se. Ay na panaba ne, loin silagi. Angang bisu lauruzi. Nang inupado na kay dong am doy no. Nang kay na bay may sang na nang nupado. Yurai siu na lum si jagan. Se, pido mong do se. Sida nungai dum lay tok se. Sinungay niya ba? Sinatro. Ay hana kang bro, kayo labor hang doy ni. Dami linya. Kanay Millionaire no? Tukase. Sin harpa nupado dami Millionaire gani. Ado din nang hekaw na. Kay ikaw doy no sukang de. Kano, maming am taharam raja. Hayram ba ne? Ay na sum dami linya kaw budo da kaw kreba. Ano na, naku, ano wangin na? Kayo no, ay kong na kayo daw re. Kaga koy daw ga soka pa sida. Nang mai sa sala. Ay na ni he. Tukase. Ay ko kasi. Sa, sino kong hindi niya isinjida. Bungo, noy kana hang buno. Pabong dami linya bo. Kana anu millionaire hebo. Ay girian sila ibn hebro. Aw pabong. Sida laiba sen yam pai hainabado. Leite. Sini sen koi pai se. Ai ni. Asigari sigi mapudo. Sini ai ni ne. Ngangan de lori me. Adro. Hazabaga lari da. Ai di kamai taw ni ta sidi. 이 nang tin bi kai ji si ga ji nang lo nang si jin na jalo se Wata ba Millionaire Bungo, wat da ngarang sak leite ne. Tamo kai chane harang ge mabo Ma di angon de haram di ne bungo. Rinda laibada Aadhaar document amta piram drive. Kai no ne be ma. Noi thi si wat da bro. Ai khoi da du gumu document amta logde. Kamai na rian salino. Mathom rang khang dana mi mu panglai de le hen ya bra. Kai no ne be ma angon de mon si leisi bo.
ꯑꯩꯗꯤ ꯃꯥꯕꯨ ꯍꯧꯖꯤꯛ ꯊꯤꯔꯤꯕꯅꯤ ꯊꯥ ꯃꯔꯤꯒꯤ ꯕꯔꯥ ꯄꯤꯔꯝꯗꯗꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯅꯣꯏ ꯊꯦꯡꯅꯔꯗꯤ ꯈꯔ ꯍꯥꯏꯌꯨꯀꯣ ꯍꯥꯏꯅꯤ ꯁ꯭ꯋꯥꯏꯁꯤꯗꯅꯦ ꯑꯩꯅꯦ ꯀꯣꯛ ꯌꯥꯔꯒ ꯁꯤꯖꯟꯅꯤꯀꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯤ ꯌꯥꯝ ꯀꯨꯏ ꯂꯩ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯆꯠꯍꯧꯔꯒꯦ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯑꯦ ꯁꯤ ꯒꯥꯔꯤꯁꯦ ꯗꯥ ꯃꯤꯂꯤꯅꯤꯌꯔꯒꯤ ꯒꯥꯔꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯥꯒꯤ ꯂꯚꯔꯁꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯧꯖꯔꯣꯅ ꯒꯥꯔꯤꯁꯦ ꯄꯤꯔꯝꯃꯕꯅꯦ ꯀꯗꯥꯏ ꯁꯣꯄꯤꯔꯣ ꯀꯗꯥꯏꯗꯩꯅꯣꯍꯦ ꯒꯥꯔꯤꯁꯤꯗꯅꯤ ꯑꯩꯅ ꯀꯜꯂꯧꯕ ꯀꯅꯥꯒꯤ ꯐꯨꯔꯤ ꯈꯣꯡꯒ꯭ꯔꯥ ꯈꯣꯡꯎꯞ ꯂꯣꯏ ꯂꯧꯈ꯭ꯔꯕꯅꯤ ꯉꯁꯤ ꯁꯦꯟ ꯁꯤꯡꯅꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯥ ꯊꯤꯕ ꯂꯥꯛꯏꯁꯦ ꯃꯥ ꯉꯁꯤ ꯀꯗꯥꯏꯗ ꯆꯦꯜꯂꯤ ꯌꯦꯡꯒꯦꯕ ꯑꯩ ꯆꯠꯂꯦ ꯃꯥ ꯊꯤꯔꯨꯈꯤꯒꯦ ꯀꯥꯏꯗꯅꯣ ꯕꯣꯔꯗꯤꯡꯗ ꯃꯥꯒꯤ ꯑꯉꯥꯡꯒꯤ ꯕꯣꯔꯗꯤꯡꯗ ꯑꯗꯨꯗꯤ ꯉꯥꯏꯈꯣ ꯑꯩ ꯌꯥꯎꯔꯛꯀꯦ ꯍꯦ ꯌꯥꯔꯣꯏꯍꯦ ꯀꯗꯥꯏꯗꯩ ꯑꯉꯥꯎꯕꯤꯅꯣ ꯁꯤꯕꯣ ꯅꯪ ꯇꯣꯉꯥꯟꯗꯤ ꯑꯩ ꯅꯨꯄꯤꯗ ꯑꯩ ꯂꯣꯏ ꯐꯨꯒ꯭ꯔꯅꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯀꯨꯝꯃꯥꯏꯕ꯭ꯔꯦ ꯅꯪ ꯅꯨꯄꯤꯅꯣ ꯑꯩꯁꯨ ꯃꯥ ꯊꯤꯗꯕ ꯌꯥꯗꯕ ꯆꯠꯂꯣ ꯑꯇꯣꯞꯄ ꯅꯨꯄꯤꯅꯤꯍꯦ ꯊꯧꯅꯥ ꯅꯪ ꯊꯣꯛꯄ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯂꯩꯁꯅꯥ ꯅꯪꯕꯨ ꯁꯨꯝ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯕ꯭ꯔꯣ ꯀꯥꯎꯊꯣꯛꯅꯕ ꯈꯔꯁꯨ ꯍꯣꯠꯅꯧ ꯅꯪ ꯀꯣꯂꯦꯖ ꯆꯠꯂꯣꯏꯗ꯭ꯔꯣ ꯂꯥꯛꯑꯣ ꯏꯅꯝꯃꯒ ꯆꯥꯛ ꯆꯥꯔꯣꯁꯤ ꯂꯥꯛꯑꯣ ꯏꯅꯝꯃ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯁꯦꯜ ꯂꯧꯈꯤꯕꯒꯤꯗꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯗꯤ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯅ ꯑꯣꯏꯗꯕ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯗꯣ ꯑꯗꯨꯝ ꯇꯥꯔꯒ ꯂꯩ ꯃꯌꯨꯝꯁꯨ ꯂꯩꯇꯦ ꯍꯥꯏ ꯑꯉꯥꯡꯗꯨꯁꯨ ꯕꯣꯔꯗꯤꯡꯗꯩ ꯄꯨꯈ꯭ꯔꯦ ꯍꯥꯏ ꯃꯣꯏꯕꯨ ꯀꯥꯏꯗꯅꯣ ꯂꯩꯔꯝꯗꯣꯏꯁꯦ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯪꯉꯗꯤ ꯊꯤꯔꯨꯁꯤ ꯃꯈꯣꯏ ꯍꯨꯝ ꯎꯟꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇꯦ ꯁꯤꯈꯔꯦ ꯅꯃ ꯂꯩꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯁꯥ ꯋꯥꯔꯝ ꯄꯥꯝꯕꯤ ꯃꯁꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯃꯤꯅ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯅꯨꯡꯉꯥꯏꯅꯤꯡꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯍꯤꯛꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯃꯁꯥꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯗꯧꯕ ꯃꯍꯥꯛꯅ ꯃꯌꯨꯝ ꯏꯪꯈꯣꯜ ꯑꯗꯣ ꯂꯣꯏꯅ ꯌꯣꯟꯊꯣꯛꯍꯟꯗꯨꯅ ꯁꯦꯜꯁꯤꯡꯗꯣ ꯄꯨꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯌꯦ ꯈꯨꯟꯅꯥꯏꯁꯤꯗ ꯆꯠꯅꯗꯕ ꯂꯤꯆꯠ ꯆꯠꯄꯤ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯑꯁꯤꯕꯒ ꯄꯥꯡꯈꯪ ꯑꯣꯏꯅ ꯃꯁꯥ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯗꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯅꯝꯃ ꯑꯩꯁꯤꯅꯦ ꯀꯩꯅꯣ ꯏꯅꯝꯃ ꯃꯥꯒꯤ ꯁꯥꯁꯤꯟꯅꯕ ꯁꯛꯐꯝꯗꯣ ꯑꯩꯅ ꯑꯣꯏꯍꯟꯈꯤꯕꯅꯦ ꯅꯪꯒꯤ ꯇꯥꯆꯧꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯇꯨꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯏꯪꯈꯣꯜꯗꯣ ꯑꯩꯅ ꯅꯝꯗꯅ ꯌꯣꯜꯍꯟꯈꯤꯕꯅꯦ ꯂꯥꯛꯀꯅꯤꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯆꯞ ꯐꯪꯉꯝꯅꯦꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ
ꯍꯜꯂꯣ ꯊꯧꯅꯥ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯔꯔꯣꯏꯌꯦ ꯍꯥ ꯗꯥ ꯃꯤꯂꯤꯅꯤꯌꯔꯕꯣ ꯀꯥꯏꯗꯅꯣ ꯑꯩ ꯂꯥꯛꯀꯦ ꯑꯩꯈꯣꯏꯗ ꯏꯅꯝꯃ ꯑꯩꯈꯣꯏ ꯁꯥꯏ ꯅꯣꯏ ꯑꯦꯛꯁ ꯗꯥ ꯃꯤꯂꯤꯅꯤꯌꯔꯗꯣ ꯐꯥꯔꯦꯌꯦ ꯍꯥ